New Delhi the Ministry of Home Affairs MHA gi official sing state lengak amadi Kuki militant group sing United People's Front UPF amadi Kuki National Organization Kenoga suspension of operation su amukhana sahi amaga sangdokhiba si Manipur miyam gi APAMBAGI MAYOKTANI YABA NGAMLOI haida Federation of Civil Society Organizations FOCS Manipur na phongdorokle ngasi FOCS na thadorkiba cherol amada suspension of operation su sangdokpa center amadi state lengak ki thong ase state asida santi hanjilna ba tankhib demand sing thawoidre haina takpani lisingani kunumdagi me ahumdagi thorokli bab irang asida suda leiba Kuki militant group singna ground rule thugaiduna misam hatpa yummai thabagi thawung sathaki maramaduna Manipur miyamna su abrogate tawgadabani haiduna khongjang sangsinkibani lisingani kunmarigi February kunmapanda phangkiba Manipur Legislative Assembly session da Kukizo militant singa sanaba suspension of operation sugi agreement sangdokpa yaroi abrogate tawgadabani haina assembly na warep lawduna Ministry of Home Affairs da Manipur lengak na taksinkibani Manipur lengak pu karem na bani amadi khonggaw na bani haina FOCS Manipur na lawi MHA na su extend tawkibasi amukhana review tawgadabani Kukizo Council KZ sina National Highway number 2 Impal Dimapur da athingba leitana satok sasin yare haina MHA na lauthorkibasi angakpa fawi National Highway thingba amadi hangba asi Kukizo Council gi khutta leibra center lengakta leibra haina hangki su sangdokpa amadi National Highway hangdokpaga onabagi thong miyamna haraw ningai oide haina serol asida phongdorokle